Duagi arthadi kauba haibani haibadi isagi darkar gi damakta Allah Taala bu kauba haibani karigi damak isagi darkar ado mapung fahanna bagini Allah Taala na haibiri nang aibu kau aina nangi dua kabul topikani amasung haibiri dua tauba mina aibu kau rabadi aina magi dua kauba adubu kabul topi amasung haibiri miwebasa nangi mapubu on thoiduna lona kana khanghandana kaujau aikhogi rasul asanba sallallahu alaihi wasallam na haibirami dua haibasimak ibadat ni amasung haibiri dua ibadat ki maruni amasung haibiri dua mu'min gi khulai ni Allah gi manakta dua dagi hena izat oiba atopa amal ama phawba leite dua na laibakta tamkhiba adu phawba onthok pangammi Duana laibak tatam kiba atu phawba onthok pangammi duana awaba khuding maktagi thingi Allah Rabbul Izzat na dua tawba mi uraga yam harawi amusung kabul tawbi ni ba khuding mak pinabi atubu karma makhalgi khunino amusung karam na pinabi bage taseng na dunya si makta da loina mak pinagadra natraga akhirta su madugi magi hisa saruk thamgadra akhirata pinana bagi tamakta khakadra madudi khangningai oi adubu hairibo wafam punamak asi duagi adaf amasung sarta sing ado mangda thamlaga dua tawba tangai phate natrabadi kabul tawbiroi haibgi thajaba chapchana legetabani dua tawba midi kanagum ba oigetabani haibdi anabagum no oigetabani anaba do fabangam labadi Allah ta thajaba thamlaga hidak sabatai tasing namak anaba do faba pamlagadi Allah ta thazaba mapung phana thamlaga hidak sabatai hidak karino masi khangbatai polam kaya dagi ngak na chatpa mathau tai kanagumba anaba hidak na dum machaba aduga section thorang lokatrabadi anaba do phawangam gadra ngamloi asuna dua tawriba mioi masagi dua kabul tawhanning labadi mahakisu sarta pandam khara natraga ngakadaba khara tawruidaba khara soidana maglaifam thoi aduga tawgadaba oigadaba atusu oifam thoi mapung phana khudam moina mapung phaba iman ge loinana thamoi sengba mathau tai haibati Allah mapu mahak khaktagini haibagi thajaba se thamoida amati sinban da wakal thambaga loina na atopagi wakal atopana oihenmani atopadagi mateng natragadi oiroi asina singbu wakal phuning dagi mapung phana lokthok kadabani hairiba singa si lokthok trabadi aikoina Allah mapu imu mango da chapchaba thajaba do thambangam dri haiba aikoina lawgani amchung thajaba thamdaba mafam aduda aikoina dua tawda kabul khak oiroi ikhlas yaudrabadi amal ama phawba kabul oiroi mukhlis oiba machangi aikhoige thabaksing tabuk khuding makta achum arangi bisar aduka mapung phana aikhoigi puksin sengbadu yaurabra haibase aikhoini yingjafam thoi isana isagi manungda miyang changjafam thoi madu khaktada aikhoigi asoiba angamba awatpa apaba adu uba phanggadori bani amasung mengkhalpa ngamgadori bani hairiba awat apa ase asiga loinana mapu mangonda haijabagi changjabagi nonjabagi amal dua ado tawrabasu aikhoina madu khanglagadi madu punamakto mapu mahakki mafamda thamjaba matamda mahakna yabigani nungsibigani maramdi aikhoina aigi awatpa ado mapu mangonda iting tingna thamjaba aduda ikhlas ka loina jai dua tawgodoriba mi ado oidaba ngangba minamba ngangba jwar sanaba yu thakpa jina tauba kalak mi hauba warem ngangba asina singba thabaksing haibadi akhlakera jilla haibadi yansinba amotba thabak haibadi lamsat asidagi thapna leiba mathau tai maramdi hairibasing ase guna kabirani Quran amsong hadis namasiba achoba guna ni haina bayan tawbiri hairiba achoba guna sing ase asina aikhoibu amambada singsanbi amasong aikhoigi chin leton punamag ase mangonda changjabagi haibadi duagi matik chaba do ehende duada picture nonjaba kapana singba mathau tai kappa ngamdrabasu kappagi thakta changsin batai kapsinna batai mapu mangoda kapsinna bado mapu mahakna pangwani kapsinna baduna kappagi thakta lakani no mati Allah mapu mahakna masigi matangda panbiri nasagi mapubu
ꯄꯤꯛꯁꯟꯅꯖꯕꯒ ꯂꯣꯏꯅꯅ ꯀꯧꯖꯧ ꯑꯃꯁꯨꯡ ꯈꯟꯒꯗꯕꯅꯤ ꯑꯩꯒꯤ ꯃꯄꯨꯅ ꯑꯩꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯥꯔꯤ ꯑꯃꯁꯨꯡ ꯈꯪꯂꯤ ꯃꯍꯥꯛꯅ ꯎꯔꯤ ꯃꯍꯥꯛ ꯅꯛꯅ ꯂꯩ ꯃꯄꯨ ꯃꯍꯥꯛꯇ ꯑꯩꯒꯤ ꯃꯥꯡꯗ ꯂꯩ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯖꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤ ꯄꯤꯗꯕ ꯇꯧꯗꯦ ꯄꯤꯗꯕ ꯇꯧꯗꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯏ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯕꯤꯕꯒꯦ ꯏꯁꯥꯒꯤ ꯗꯔꯀꯥꯔꯕꯨ ꯑꯄꯥꯝꯕꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍꯗ ꯅꯤꯃꯤꯟꯅꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯨꯕꯥꯡ ꯆꯥꯡꯖꯧ ꯇꯔꯥ ꯇꯤꯡꯊꯣꯛꯁꯤ ꯂꯣꯡꯊꯣꯛꯁꯤ ꯗꯨꯋꯥꯗ ꯏꯁꯥꯒꯤ ꯒꯨꯅꯥꯕꯨ ꯌꯥꯕ ꯇꯥꯏ ꯌꯥꯖꯕ ꯇꯥꯏ ꯃꯁꯤꯅ ꯏꯁꯥꯒꯤ ꯗꯨꯋꯥ ꯑꯗꯨꯗ ꯏꯁꯥꯒꯤ ꯒꯨꯅꯥ ꯑꯗꯨ ꯀꯣꯛꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯂꯝꯕꯤꯗꯒꯤ ꯑꯃꯁꯨꯡ ꯑꯁꯣꯏꯕ ꯑꯗꯨꯒꯨꯝꯕ ꯒꯨꯅꯥꯒꯤ ꯂꯝꯕꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯍꯟꯅꯅꯕꯒꯤ ꯃꯗꯨꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯛꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯎꯄꯥꯏ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯃꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯇꯧꯕ ꯇꯧꯕ ꯇꯥꯏ ꯇꯧꯕ ꯇꯧꯕꯒꯤ ꯄꯥꯡꯒꯜ ꯂꯩꯕ ꯇꯥꯏ ꯇꯁꯦꯡꯅꯃꯛ ꯏꯁꯥꯒꯤ ꯒꯨꯅꯥ ꯈꯪꯕꯁꯤꯡꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯎꯕꯁꯤꯡꯅ ꯃꯗꯨꯗꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯎꯄꯥꯏꯗꯤ ꯌꯨꯇꯔꯟ ꯂꯧꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯎꯄꯥꯏꯗꯤ ꯇꯧꯕ ꯇꯧꯕꯅꯤ ꯇꯁꯦꯡꯅꯃꯛꯇꯤ ꯇꯧꯕ ꯍꯥꯏꯕꯁꯦ ꯒꯨꯅꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯜꯂꯨꯗꯕ ꯑꯗꯨꯅꯤ ꯇꯁꯦꯡꯅꯃꯛ ꯇꯧꯕꯒꯤ ꯃꯊꯛꯇ ꯇꯧꯕ ꯇꯧꯕ ꯆꯪꯏ ꯀꯔꯤꯒꯨꯝꯕ ꯏꯁꯥꯒꯤ ꯏꯔꯥꯜ ꯑꯃ ꯂꯪꯖꯔꯨꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯏꯔꯥꯜ ꯑꯗꯨꯗꯒꯤ ꯐꯪꯒꯗꯕ ꯒꯨꯅꯥꯁꯤꯡ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯁꯖꯥꯁꯤꯡ ꯆꯩꯔꯥꯛꯁꯤꯡ ꯗꯟꯗꯤꯁꯤꯡ ꯐꯠꯇꯕ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯇꯧꯕ ꯑꯗꯣ ꯃꯗꯨ ꯈꯛꯇꯅꯗꯤ ꯑꯁꯦꯡꯕ ꯇꯧꯕ ꯑꯣꯏꯗꯦ ꯇꯁꯦꯡꯅꯃꯛ ꯏꯁꯥꯗ ꯑꯔꯥꯟꯕꯗꯨ ꯇꯧꯖꯔꯨꯕꯒꯤ ꯅꯤꯡꯉꯝꯗꯕ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯑꯃꯒ ꯂꯣꯏꯅꯖꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕꯗꯨ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕ ꯃꯤ ꯑꯗꯨ ꯑꯣꯏꯕ ꯑꯁꯤ ꯑꯩ ꯑꯣꯏꯐꯝ ꯊꯣꯛꯇꯕꯅꯤ ꯑꯩꯗꯤ ꯑꯔꯥꯟꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯖꯕ ꯃꯁꯥꯅ ꯃꯁꯥꯕు ꯋꯥꯔꯛꯆꯕ ꯑꯗꯨꯒꯨꯝꯕ ꯊꯥꯛ ꯑꯗꯨꯗ ꯇꯧꯕꯕꯨꯅꯤ ꯇꯧꯕꯒꯤ ꯃꯊꯛꯇ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯃꯁꯥꯕꯨ ꯑꯔꯥꯟꯕꯗꯒꯤ ꯂꯩꯈꯥ ꯇꯥꯕꯗꯒꯤ ꯀꯤꯟꯊꯕꯗꯒꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯑꯋꯥꯡꯕ ꯀꯥꯕꯒꯤ ꯗꯔꯖꯥꯒꯤ ꯊꯥꯛꯇ ꯀꯥꯈꯠꯅꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯥꯕꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯛꯅꯅꯕꯒꯤ ꯎꯄꯥꯏ ꯑꯃ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯑꯗꯨꯅꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯄꯥꯝꯕꯤꯔꯤꯕ ꯑꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯨꯋꯥ ꯑꯁꯤ ꯁꯣꯟꯕꯤꯌꯨ ꯏꯁꯥꯒꯤ ꯑꯐꯕ ꯑꯃꯜ ꯑꯗꯣ ꯃꯥꯡꯗ ꯊꯝꯂꯒ ꯅꯤꯖꯧ ꯃꯗꯨꯗ ꯑꯜꯂꯥꯍꯅ ꯄꯥꯝꯕꯤꯒꯅꯤ ꯗꯨꯋꯥꯒꯤ ꯃꯥꯡꯗ ꯋꯨꯖꯨ ꯇꯧꯕ ꯃꯨꯁꯇꯍабꯅꯤ ꯃꯁꯤ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤ ꯇꯁꯦꯡꯅꯃꯛ ꯗꯨꯋꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯨꯖꯨ ꯌꯥꯎꯔꯕꯗꯤ ꯑꯁꯦꯡꯕ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯑꯗꯨꯒ ꯂꯣꯏꯅꯖꯔꯕꯗꯤ ꯏꯈ꯭ꯂꯥꯁꯀꯤ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯐꯪꯂꯛꯀꯅꯤ ꯑꯃꯁꯨꯡ ꯋꯨꯖꯨꯒꯤ ꯃꯇꯨꯡꯗ ꯅꯐꯜ ꯔꯀꯥꯑꯠ ꯑꯅꯤ ꯁꯣꯟꯒꯗꯕꯅꯤ ꯃꯗꯨꯗ ꯗꯨꯋꯥ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯗꯨꯋꯥ ꯑꯗꯨ ꯑꯆꯪꯕ ꯗꯨꯋꯥ ꯑꯣꯏꯒꯅꯤ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕꯅ ꯐꯖꯅ ꯋꯨꯖꯨ ꯇꯧꯔꯒ ꯅꯐꯜ ꯔꯀꯥꯑꯠ ꯑꯅꯤ ꯁꯣꯜꯂꯒ ꯗꯨꯋꯥ ꯇꯧꯔꯕꯗꯤ ꯊꯨꯅ ꯌꯥꯡꯅ ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯕꯤꯒꯅꯤ ꯗꯨꯋꯥ ꯇꯧꯕꯗ ꯀꯤꯕ꯭ꯂꯥꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯁꯔꯤꯌꯠꯅ ꯗꯨꯋꯥꯕꯨ ꯅꯃꯥꯖꯒꯤ ꯃꯔꯣꯜꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯀꯤꯕ꯭ꯂꯥꯒꯤ ꯃꯥꯏꯀꯩꯗ ꯑꯣꯜꯂꯒ ꯗꯨꯋꯥ ꯇꯧꯕꯤꯔꯝꯃꯤ ꯃꯁꯤ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯀꯤꯕ꯭ꯂꯥꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯕ ꯍꯥꯏꯕꯁꯦ ꯃꯁꯦ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯧꯔꯝꯕ ꯑꯗꯣ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯗꯨꯋꯥꯒꯤ ꯃꯃꯥꯡꯗ ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯊꯥꯒꯠꯀꯗꯕꯅꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯗ ꯗꯔꯨꯗ ꯁꯔꯤꯐ ꯊꯥꯒꯗꯕꯅꯤ ꯃꯗꯣ ꯊꯃꯣꯏꯗꯒꯤ ꯊꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯆꯤꯟꯕꯥꯟ ꯈꯛꯇ ꯅꯠꯇꯅ ꯊꯃꯣꯏ ꯌꯥꯎꯅ ꯗꯔꯨꯗ ꯁꯔꯤꯐ ꯁꯣꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯁꯛꯈꯪꯕꯒ ꯂꯣꯏꯅꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯃꯣꯏꯗ ꯂꯧꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯊꯣꯠ ꯅꯧꯅ ꯃꯍꯥꯛꯀꯤ ꯗꯔꯨꯗ ꯁꯔꯤꯐ ꯑꯗꯣ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯊꯥꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯨꯋꯥ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗꯁꯨ ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯊꯥꯒꯠꯀꯗꯕꯅꯤ ꯑꯃꯁꯨꯡ ꯔꯁꯨꯜꯗ ꯗꯔꯨꯗ ꯊꯥꯔꯕ ꯃꯇꯨꯡꯗ ꯗꯨꯋꯥ ꯑꯗꯣ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯗꯨꯋꯥꯒꯤ ꯒꯨꯠ ꯊꯥꯡꯒꯠꯄ ꯃꯇꯝꯗꯁꯨ ꯈꯨꯠꯁꯥꯁꯤꯡ ꯄꯥꯛꯁꯤꯟꯅꯔꯣꯏꯗꯕꯅꯤ ꯃꯥꯏꯒꯤ ꯃꯥꯡꯗ ꯂꯦꯡꯖꯨꯝꯒ ꯃꯥꯟꯅꯕꯗ ꯊꯝꯂꯒ ꯗꯨꯋꯥ ꯇꯧꯒꯗꯕꯅꯤ ꯗꯨꯋꯥ ꯂꯣꯏꯔꯒ ꯃꯥꯏꯗ ꯅꯥꯟꯊꯒꯗꯕꯅꯤ ꯗꯨꯋꯥ ꯇꯧꯕꯗ ꯍꯥꯇꯐꯇꯥꯏ ꯍꯥꯏꯕꯗꯤ ꯍꯥꯊꯨ ꯇꯧꯗꯕ ꯀꯕꯨꯜ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯕ ꯇꯥꯏ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯒꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯕꯨꯜ ꯇꯧꯕꯤꯗꯦ ꯑꯁꯤꯃꯛ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯃꯄꯨ ꯃꯉꯥꯟꯗꯣ ꯊꯥꯖꯕꯒꯤ ꯊꯥꯛ ꯑꯗꯨ ꯅꯦꯝꯕꯒꯤ ꯃꯁꯛ ꯑꯃꯅꯤ ꯈꯨꯗꯝ ꯄꯥꯟꯗꯝ ꯑꯃꯅꯤ ꯗꯨꯋꯥꯗ ꯑꯃꯤꯟ ꯍꯝꯗ ꯑꯃꯁꯨꯡ ꯗꯔꯨꯗꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯃꯗꯨꯗ ꯗꯨꯋꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯃꯔꯨ ꯆꯪꯕ ꯇꯔꯨꯝꯕ ꯑꯗꯨꯒꯨꯝꯕ ꯗꯨꯋꯥ ꯑꯣꯏꯕ ꯉꯝꯒꯅꯤ ꯈꯪꯖꯤꯟꯕꯤꯒꯗꯕ ꯑꯃꯅ ꯅꯨꯡꯇꯤꯒꯤ ꯅꯃꯥꯖ ꯇꯤꯂꯥꯋꯥꯠ ꯑꯃꯁꯨꯡ ꯇꯁꯕꯤꯍꯥꯠꯀꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯒꯨꯝ ꯑꯜꯂꯥꯍꯗ ꯗꯨꯋꯥ ꯅꯤꯕꯒꯤ ꯃꯇꯝꯁꯨ ꯀꯥꯏꯊꯣꯛꯆꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯗꯨꯋꯥ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯦꯠꯊꯥꯅꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯄꯨꯡ ꯐꯥꯅ ꯆꯪꯒꯗꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ
ꯃꯈꯟꯒꯤ ꯗꯨꯑꯥ ꯇꯧꯒꯗꯕꯅꯤ ꯗꯨꯑꯥ ꯀꯕꯨꯜ ꯇꯧꯕꯤꯕ ꯃꯇꯝꯁꯤꯡꯗꯤ ꯑꯖꯥꯟꯒꯤ ꯃꯇꯨꯡꯗ ꯑꯖꯥꯟ ꯑꯃꯁꯨꯡ ꯇꯛꯕꯤꯔꯒꯤ ꯃꯔꯛꯇ ꯐꯔꯖ ꯅꯃꯥꯖꯒꯤ ꯃꯇꯨꯡꯗ ꯀꯨꯔꯑꯥꯟ ꯇꯤꯂꯥꯋꯠꯀꯤ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯅ ꯀꯨꯔꯑꯥꯟ ꯈꯇꯝꯒꯤ ꯃꯇꯨꯡꯗ ꯖꯝꯖꯝ ꯏꯁꯤꯡ ꯊꯛꯂꯕꯒꯤ ꯃꯇꯨꯡꯗ ꯈꯥꯅꯥ ꯀꯥꯞꯑ ꯎꯔꯕꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯑꯋꯥꯕꯗ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯗꯨꯑꯥ ꯇꯧꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ